Kuki militant singdagi ngak thokjanaba Tangkhulgi miyosingna ngasi nokthaldagi lambi ngak saba hwgre haina social media singda video thaganarakre. Letan Sarikongda Kanglup Anigi Marakta Nauna Irang Thokle Yung Kuntra Hena Mai Thakhre Losi Dikho Kimniao Yauna Eng Tappa Puraknaba Mi Pham Lengeda Singsang Parengda Nomai Kappa Ki Makolna Nen Khre Hari Okrul District Ki Letan Sarikongda Khundamina Riba Singmi Kanglup Anigi Marakta Ngarangdagi Hauduna Nauna Irang Tholakhre Irang Aduna Maram Oiraga Haujuk Phawbada Kanglup Anigi Maikedagi Yum Kuntra Ro Mai Thakhre Irang Asibu Laksanabagi Damakta Manipur Legaki Deputy Chief Minister Losi Dikho Masana Lusinduna, Okrul SG MLA Ram Muiba, Masung Cycle SG MLA Kimnao Hangseng Hawkip Kalunana, Todok Togliba Mapam the Yingson Bagalunana, Ing Sikpa Poraknaba, Mi Pampang Toke, Mi Pamadu the Kalop Anigi Civil Society Organization Singi Lusing Basing Amasung District Administration Yauna Manipur Police Amasung, Central Force Kimakok Tombo Officer Sing Yauna, Saruk Yaduna, Oediba Pipam Sing Adubulak Sinabapuna Kanake, Mapamadu the Kundariba Kalop Anigi Mapam Sing Sapagadaba, Mapam Sing Damasamasagi, Port Yomnaduna, Lanjanaba Hawkre, Asinumijumba Dwaishu, Yum Tararo Maina Salake, Yum Mai Salak Pasing Adu Kandanabagidama Fire Service Ki Fire Tender Sing So Imphalagi Sangsin Ke, Authorities Sing Maike Degi Sumaina Sa Krabayum Sing Adu the Sangduna, Kayayam Namang Ta Krabagi Hana Yang Sinbagi Tabaksu Chatake, CSO Amasung Police Ki Makok Thongba Singa Mi Pampang Thoklaba Matung Deputy Chief Minister Losi Dikona, Paumi Sing Dahai, Ngaseyuk Mahak Masayang Tongan by MLS Sing Yauraga, Zatakiba Mi Pamadu Yamna Positive Oi Masung Mahayale Hani Lawi, Madam the Salg Yakiba Singi Maike Degi Ing Tapa Hanzilak Nanabugidamak, Apamba Loina Mak Pondok Narake, Mipung Kudimak Ing Supopame at the Hosuk Pabuki or in no my Kapaki reports to Lakle, Masipunamak Ozeraga Sumi Pam the Sarug Yaminikiba Singna Bialenski Tabak Sing Lep in the Nabagi or Pam Pondok Nake, Sarug Yakiba Singi Maike Degi Sumatic Sana Security Tambina Pondorake, Hosuk Pabuki or in a so Mapamasida, Subsana Security Singangak Sen Harley Hadi, Makatana Supam the Batodok Sing Tok the Nabalangaki, Maike Degi, Yamnakan Honari Tok the Batodo Asinakalani Mark the Tokpanate, Lanai Miogi Mark the Tokpani, Adubulabak Tibadi Yamna, Park Tok South Torokibasine, Ingsik Polay Trabadi Karigumba Amata Leroy Pondorake, Todo Adu Toki Bagi Matanga, Tengaraki Sing Amasung Puna Pamina Kibami Pamadugi Matanga, Losi the Corner Minister Yumnam Kem Sanda Powdum Duna, Matik Saba Tabak Sing Paikanabakana Cray, Maras the Litan Sarikong the Shok to Rims Hospital the Pukalapuna, Lying Satariba Tangkhul Naha Amagi Anaba Hangba Minister Nangasi Sat Cray, Puning Part on the Lane of Mahana Apil Torong K. Lambi Thingduna Akan Bakongjang Sangsan Cray, Tawal District Kangabo Awang Lekai Sorok Wama Kamado Complex, Sangpam Anisuba Lerak Sangpam Lambi Sembi Dabaki Mayap to Koshaunaraba Lekai Miam, Amadi Women Development Gi Imasingna, Lambi Thingduna Akan Bakongjang Sangsan Cray, Lambi Thingbagi Kongjang Aduga Marilena and Tausam Anita Kobi Nupiaman Hai Kangabo Sorok Wama Kamado Complex Sangbagi Anisuba Lerak, Lambi Assis Sembi Dabana Maram Oiraga, Mahiro Sing School Sat Pama de Miam the Satok Jacinda Yamna Kudong Tiba Pibam Ama Oire, Asuguma Lambi Asiata Yatopama Pam Amata the Leram Loy, Reserve Line Amasu Oediba Tobal District Commando Complex Sangbagi Yamna Maru Oiba Lambi Asi, Kanaguma Mui Amatanami Yang Sangbidre, Mamang the Su, Marilenabo Authority, Local MLA, Jila Parishad Amadi Panchat members in the Paba Wakat Krabasungasi Paba Kanaguma Mui Amatana, Miyang Sangbidana Lerak Padagi Kushaunaraba Prajamiam Nangasigi Matam Supagi or in a Lambi Semdribo Paba, Tingjindana Kongjang Sangsilagani, Masi Paba Miyang Sangbidak Tragadi Lambi Tok Topana Singbat, Toropoya Hadi. Impal Ukrul Heli Service Lehan Godoti Hadi, Miyagi Satok Sinda Kudong Shana Nabagidamak Manipulegata Impal Amasung Ukrul Gimarakta Akanaba Helicopter Service Lehelagani Haida, Transport Department Tatropo Zerol Amana Hadi, Zerol Sinamakata Haida February Tarada Akanaba Helicopter Service Legani, February Tarama Toidana, Helicopter Service and Lehanaba Tarang locally, Passenger Singna Kiji Taretaki Henalumba Poche Puro Dabane, booking Amasung flight schedule Nasingbagi, Matang the coming Busingna. Deputy Commissioner Ukrulge Officer Hangba Nodal Officer Heli Service Taki Paulo Buyagane State Asida Husik Orakliba Pibamase Yanglaga Transport Department and Makal Makakiagi Transportation Service Lehanduna Ukrul District Lady Bamiam Kudong Shana Batorang Sing Lokalagane Hana Manipulangaki Additional Secretary Transport Anurag Bas Paina Tadrok Poserol Amana Haidi
Imphal Kuki Josing lying Balakpo the Sarkana Makoibo Aswangam Tohandanaba died the Logan Hana CM the Ponto Cray. Kukizo Puruki musing Imphal the lying Balakpo the Karigumba Aswangam Amata Tokaloi Makogi died the Pombalenga Sapsana Logan Hana. The Minister Y Kem Sana Ponto Cray. Gasi Imphal West Kilang Taban Lab Makalikai the Barat Sarkar Ministry of Road Transport and Highways Ki Santang Makada NS 137 Egi Manung Zaliba Imphal Kaksing Lamkai section Gi Oida kilometer 0 to 15.35 amasung kilometer 30 to 45 hawgi lambi sembagi project flag of tobagi thoram da chief minister Y Kem Chana wafam ase phongdokibane ngasigi thoram adu da BJP Manipur Pradesh ki president A Sarda anobulenga asida yawdaba MLA ayamba saruk yakhe thoram adu ga mari lenana chief minister Y Kem Chana haikibada mamang da thokiba kanglok ki irang adu gi manung da tamthina asopan nankibadagi mapalam da layeng sathariba thalon kendra gi MLA bungjagin barte athuba matamda phagatuna Manipur da halakpo oiresanu Mahan Chief Minister oine hek wasak lobaga MLA bungjagin balte na telephone call toroktuna nungaiba phongdorakhe mamang da MLA asina soktuna layeng lingai matamda hangba satpa sungam khide wari sanakibasu laite adubo MLA asiki maikaidagi lamda masida shanti porokpada mahaki maikaidagi chu angamba mateng panggane hana phongdorakhe MLA bungjagin balte Churchanpur gi hospital da layeng sathraba matung ngarang MLA anina airport ta puraklaga mapalam da layeng naba pukrai haraduna mahakpo athuba matamda pharakpo oirasanu haina ishor da thoniki chief minister na makhata na hairibana ngasi flag up tawriba project asi joint venture amani project asigi contract work asi Manipur gi puwari da ahan bo oina contractor sing punna minus tadana tender thadaduna thabak suminaga dabani thaba asinin thina sugani haibagi thajabasu lei lambi asi lakadorba April tha phawgi manunga subo loiga dabani kariguma masidagi ngan khatna quality maintain tawna suba tarabadi sarkar so angamba mateng pangane adabu karigumba lambi asi quality maintain tawdrabadi bill idana basu chief engineer da akanba instruction pk tharomadu kumari leinana minister khuraijam lokena haikibda maya lambi asi yengsin bina bolaitabadagi 2015 dagi semdana lakhibane anobo sahi lakpaga iroinana lenga asina maya lambi semlokpa asi miyamgi damak ishorna pirakpa kudol amani haiki Mark Hapki ki mathakta NIN charge frame thakhre hari Government of People Democratic Republic of Coquitlam gi Star President Mark Thangma Hauki ki mathakta ngasi Imphal West da leribe NIA ki special judge na Bharat Sarkar ki mathakta lal hauna bo honaba masung India da gi tokhai tana bo honai haibagi maralda UAPA 1967 gi section 13 amasung IPC gi section 648 ki makhada charge frame thakhre court na charge frame thakhra Mark Thangma Hauki asi Churchanpur district ki Molnom village da gi ni ngasi BDA conferencing ki khutang Mark Thangma Hawkip Sahinipu charge hearing gi damak special NIA gi court puthorakibani loinana mahaki mathakta maral gi matungina charge frame tawkibani hairi UPSC exam की मणिपुरी ऑप्शनल पेपर की वहां से दमिते में यावहन्नब MP सना जावबना पार्लियामेंट तक्सिन खरे UPSC एग्जामिनेशन की मणिपुरी ऑप्शनल पेपर की वहां से दमिते में यावहन्नब राज्य सभा की MP लेसेंब सना जावबना ngasi famkeba पार्लियामेंट की 0 अवार्ड तक्सिन खरे MPSC ना ngasi पार्लियामेंट UPSC ना लौबा एग्जामिनेशन की मणिपुर की ऑप्शनल पेपर की वहां से दा बंगाली मये कलोइना मिते में सु यावहन्नब वाफम पुखलदुना हाइकिबदा UPSC ना लौबा सिविल सर्विस examination da Manipuri bu optional subject ama oina lauriba candidate singna answer ibe matamda Bengali mayek natraga mite mayek ibe yahalo aduma pu Manipur ge optional paper ki wahang se da de Bengali mayek khakta da nambana Bengali khangja da candidate sing da de aduki mati khudong sa da phibam sing mayok nare hojik oiriba phibam asema khawkhiba sahi kollom asida Manipur da laidiba school college amasung university sing da Bengali mayek ki mohota mite mayek na mapung phana sindo khibanane state asigi mahero sing na Bengali mayek Tana tam khidabana ayamba mahirosing Bengali mayek iba masung paba ngamdrai adumapu UPSC na Bengali script khakta da wahang se namduna hairiba Manipuri candidate sing asida tangai fadana Bengali mayek padaba amadi khangdaba yadaba gi phibam da lehalai masina mahirosing da lol gi khudongcha da mayona hale aramaduna Manipuri bu optional subject oina thajaning ba candidate kaya da ninghanaba pohale atopa lol sing gi question paper sing mayek makhal kaya da namba gumna Manipuri optional paper su Bengali amasung Meitei mayek ta nambada oithok loidabagi maram laite hairaba question sing asi
Bengali amasung Meitei Mayek animakta namba haibasina leba asida lairiba tongan furupsinggi lol singbu sap manaba miyengda yengba haiba Indian Constitution ki chana kangon sing adu ngakna chatpa amasung ikai khumnaba oigani loinana UPSC examination ki system da su hena phagan hanba ngamgani haiba wafam thambaga loinana athuba matamda issue asigi matangda UPSC amasung mari leinaba authority singda pukhatuna sapchaba thabak lokhatnaba taksinke Local gi lokpham munnaba honariba MSRPA gi mathakta lupa lakh yankhai compensation pinaba legal suit tawragani haina CS bijona phongdorakhre local gi lokpham munnaba honariba Manipuri Horse Riding and Polo Association MSRPA gi mathakta lupa lakh yankhai compensation pinaba legal suit tharagani haina local gi advisor CS bijoina phongdorakle wafam asil lamphel khunawdo leba mahaki yumda local gi members sing yauna pangthokhiba pawgi mifam amada mahana phongdokhibane Mana Makhatar do not promise in the height 1965 the local member over Lomisina, Dokon Tauduna Amadi, Low Uduna Lakpa, Ayos Hospital, Lampel Path, Water Body Manakta Labor, Lam Hector, Taramatoi Park, Sawalabu Ase, 1975 the Matamatugi Legak, Lomising the Alot Tau Krabalamne, Adugulam Asigi, original Patana, 1999 the P. Kibane, Asipawalomisina, Land Revenue, Lam Asigi Land Tax Tiribane, Wapamasigi Sapsaba, Kudam Sangdam Amadi, Document Punamalay, Mahamakata Hai, Lopomasiga, Hek Tangana Ladiba Manipur Horse Riding and Polo Association Gisulam Lerame, Adubumakogilam Acidi Lampel Water Body Sankato Matam the Loxin Carbone, Housing a Lomi Singi Pata Tarabalam Asimakoin Loxin Naba, Samson Sajan Balangi Pata Samduna Ahal Orabalomi Singbu Nomai Singdulda Akiba, Piduna Lamona Bohonaduna Lade, Manipur Horse Riding and Polo Association of Pirabalangi Pata Asi, Settlement Departmenta RTI Taduna Hang Budamakoina Pirable Land Pata Asi Settlement Department Late Hana Pokum Pirakre, Orakliba Piba Masida Manipur Horse Riding and Polo Association Ki Maikadagi, Nongway Piba Muekara Laka local Gisang, signboard sing to the Klambada Natana, Lopa Masida Paliba Mahimarum Punamak Mahi Charam Daidat. Tractor Thousanduna Amata Tohalamke, Hiramasigi Matang, the police the complaint Taubasu, FIR Lokat Piuyade, Police na Matautobugi Mohota victim, Oiriba, Lomising the Onsenduna, Stasanda Samon Tauduna, Waris Hanaraga Yasanaba Puraxi Hana Pressure Pirake, Manipur Horse Riding and Polo Association. MSRP na lam khopsen na basatharang ba thabak thoram sing asi MSRP gi president oiriba hawaibam Dilip na KSH Sikapa kauba amaga Sinam Bimol kauba amaga Khunek oina sijina duna satharakpane lamdamasda lo laitabakum hawaibam Dilip na lomi singda ake khangpi duna satharak ba si makatana anau bolenga asina miyeng sangbiyu natrabadi lo gi mateng lauduna jenar bamiyo singi mathakta legal action lokhatpina ba courta appeal tawragani haina mahana phongdokhe Manipur lenga amadi India lenga na lol amadi mayek saukharana bathaurang amatanga si phawbo lokhatre haina milal na phongdorakhre mitei irol ek loina selol apun balop milal kangle pakna lamdam sidanga si phawbo lol amadi mayek mapung phara saukharana na basangsilak pa khongjang ki manung channa 2005 ki matam dugi lenga ta takna duna lakhiba ga loina na akan ba khongjang milal amadi desamna changsinduna lakraba matung 2005 ki me 18 da Manipur lenga ka yanaba poraktuna 2006 tagi lamdam asigi mahai tampam sang the class 1 amadi 2 da tamba hokiduna ngasidi master gi thak yaukiduna PhD tawna khrei adubu Manipur nga amadi India lengak na lol amadi mayek sakhon hana ba thara amata ngasi phawbo lakhatre haina milal gi publicity secretary Shabam Arun Meitei na press athadropo cherol amada hairi milal gi cherol asana hairi bade Laibak Thibadi Manipur lenga amadi India lengak na lol amadi mayek sakhorana na ba akanaba thaurang amata ngasi phawbo lakhatre masigi manung chana handak the Ministry of Education Government of India na conduct tawduna oja launa ba Central Teacher Eligibility Test CTET na paper 1 amadi 2 khaidoktuna part 4 amadi 5 haina pangthokhiba test asida form amadi question singda Bengali khakta ki mayek na semlokpa haibasi khwaidagi laibak thibani masida khalaktana oja oiraklaba singna takpigadoriba Manipuri Meitei lol gi subject asi sumsoi soidana Meitei mayek haiba oigadabani loinana India gi khwaidagi wangba exam UPSC Civil Service da su Meitei mayek ki question yawhandaba haibasi khwaidagi laibak thibani hairi Jerol sina hai maramadana athu matamda Manipur lol yawba India gi exam khudimakta Manipuri lol gi form amadi question singda sungsoi soidana Meitei mayek yawhangadabani hariba singa si mari lenaba singna masa masa gi lol amadi mayek sakhorhana na bahonabada mari lenaba amatana nam thabidana basu milal na hajarakle
Kombing the Yamlaba Kulai Pagat Krehadi, Security Force and Alal Hobusangi Kem Ani Tugaidana Kusukulai Kia Pagat Pangam Kray, Manipur Police Ki, Nasayuk Topa, Bulletin Amaki Matungina, Manipur Police Amasung Central Security Force Ingi Apunba, Kutpu Amana Tenopol District, Tenopol Police Station Konba, Moinom Amasung Molnoi Kolsengi Akoibada, Satakiba Counter Insurgency Operation Dalal Hobusina, Saramba Temporary Camp Tugaiduna, Military Equipment Amadi Kusukulai Kia Pagat Pangam Hari Security Force of Hagalaba Kulashing Adudi AK rifle ama pistol ama impressive mortar ani live improvised mortar bomb ani 7.62 mm ammunition tara IED wire battle single loinana IED tara mari phaga pangam kibaga loinana phagalaba IED aswangam yaudana mafam adu dispose tawki hari Security Force ki ani super source operation da None district ki Nungba police station da Konba Taikhang amasung Lenglon Khulgi mafam singda chathakiba operation da Security Force da magazine ka loinana 7.62 mm AK rifle 47 ama magazine ka loinana US carbine M2 ama magazine yawba .22 pistol ama DJI drone 1 8 mm blank round for 5.56 mm round Taret 7.62 mm AK-47 round Niputaret 9 mm carbine bore round Nipan 7.62 mm SLR bore round 9 12 bore na singbuni hari